December ki tang nipanda Tamil Nadu ki Nilgiri da MI helicopter accident ta laikhidraba Sir CDS Bipin Rawat amadi magi loinabi loinana magi marupang sing kari maram dagi accident ado oikibano haibagi asengba maram kanna thigatli accident aduda thawai hingduna lakiba Captain Barun Singhada mayamgi asa lairambani magna faraklabadi loina khanglagani haiduna adupu mahaksu laikhidre magi tawgada dharma karma gi thabak loina mapung phana tawkhre investigation gi thabak asigi charge air force india gi oina yamna ming laiba pilot oiramba air marshal manabendra singh amadi indian army gi brigadier rank ki mioi loina na indian navy dagi su sakna aiba misak yaw na punna investigation ase chathari helicopter crash ki matungda phangluba black box ado yamna kai toiram de hairi masiga loina na crash oikiba mafam sida ahan ba thengna kiba public sing gi chinhai wa sing loina record to sendura thamli next 2 week tadi completely final oina maramado khanglagani hai source ki matungi na chopara do accident oidringai ground ATC ga contact torom kiba ngangna kiba amatta chithadana lai mi singna real maram khangdringai pangang ngang bu tawbiganu haiba se sarkar gi message ni sikraba officer singi bifam thokpe izat honor tawgadabani yamna pendaningai di chakraba helicopter adudagi ahan bada mi ahum hana taraki hai aduga bipin sarna ising khara thakki hairam ki haina pausu thorakli the news minutes ki report ki matung in bani yamna nungaite wari ase Kenya the drought aikhoigi lamdam sida mapugi thaujaldagi isingi nongi awat pathoina oidri maramasina asaba akangba amadi isingi awaba masak khangdre mi natraga sa jibasingna ising phangdrabadi kari oini masimak oiri handak Kenya da tha kayadagi nong chudaba maramna Kenya gi mafam kharada laikrak chatkre ising yaum amagi damak mi ngaunuduna chenari mi di anyway upaya matawduna ising thikibe yai adubu Kenya gi reserve forest kharada sanga yamna sikre ising gi maramna sajik phanglagatadi yadi ising yaudana karamna yothagani Kenya gi Sabuli Wildlife Conservancy da giraffe angamba sikre hai media report amagi matungina North Kenya dani yamna kan effect oiribase haukiba September dagi nong 30% khakta mafam asida chui lamdamase yamna awaba mayoknari hauji mi lak amaga lising humpu mai thakiba island Italy gi Venice city amadi Lido ko mafam asida samudra lai masigi samudra asida island macha amalai ngasi di island macha asida mi chat pathingin kre manga kanduna chaluba mi sing awaba mayoknaba soidrabani maramdi masida lamhelba bhut pret sing gi leipamni karamna island ase bhut pret ki leipam oikibano haibesigi wari lai matama mada Italy da plague ki laina yamna yangna sandoraki madu laeng bagi pathap ko loinana hidak langthak wat maramna Italy government na anabasing asibu island asida puraga upai leitana mai thadokirami asumna hai matamaduda mai thakiba anaba migi masing lak amaga lising humphuni makoibu mai tharaga ut wai saru arembasing island asida phumjinki maduda lauramba khonglamba pendana paikiba atma sing aduna ngasidi ahingba mi sing da singna duna ngairi nupi hekta nupa on ki bakungang nupi macha ama charak labagi matung nupa on ki haibase imana pokngai tajadri internet ki mateng na mong tahalle nupi dagi nupa semge natraga nupa dagi nupi semge hairaga advanced surgery darkar oi sen yamna chading toraga ngamnari ni adubu angakpagi khungam amalai madugi khungang duda nupi macha sing chawrak laga hekta nupa on ki surgery ge mathau tabde automatic ni masi karamna oirino haibase science nasu khangbangam de but la salinas ko bukhungangda masi gi wathok ase ngasi su thokli nupi macha pokladi mama pakap nei hai maramdi nupi macha do chawraga nupa on khidori ni asumna nupi macha sing nupa on kibana nupi gi masing mafam asida yamna liksen kre masi gi real maram khangde masi anaba makhal amani hairi asumna on kiba sibu guache haina khangnei science ki mi singsu maram thibada kok ngauna bakiwani NASA ki Parker solar probe satellite ase numit ki nak yokre hairi ngasi pawda mina thagat pa satellite singi marungda masina ahanbari numit ki mathaki atmosphere da thungbangam kre satellite asina thunglaba mafam asigi ming corona kawi mafam sidagi satellite asina magnetic fields ka konana maduda pairi ba particles spot macha macha sing
gi sample photo tharakre satellite ase mafam sida 28 April 2021 dana thungkrabani adubu NASA na report sing bu confirm torga handakte announce torakbani satellite asina numit ki manakta yamna naksin khiba asina numit ki maram kupna khangbaga loinana अखोई के सोलर सिस्टम की खंगद्रिबा मरम कया सु खंगबा ngamgani haidi satellite ase numit ki akoibada yamna nakna leiduna leiri. Thanks for watching this video. Nungayai phana leibiu channel bu subscribe to biu thagasari.